ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯆꯤꯡꯊꯣꯛꯂꯒ ꯃꯉꯛꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯀꯦꯁꯀꯤ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯛꯂꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2 ꯍꯦꯟꯕꯩ ꯃꯃꯥꯡ ꯀꯨꯝꯖꯥ 2018ꯒꯤ ꯑꯣꯒꯁꯀꯤ ꯇꯥꯔꯤꯛ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 11:45 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯝꯕꯤ ꯁꯦꯞꯇꯨꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯥꯡꯉꯦꯝꯕꯝ ꯑꯆꯧ ꯑꯄꯣꯛꯄ ꯀꯦ.ꯑꯦꯁ. ꯅꯤꯡꯊꯧꯔꯦꯝꯕꯕꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯁꯥꯒꯤ ꯊꯣꯡꯒꯥꯜꯗ ꯃꯉꯛꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯨꯝꯕꯤ ꯄꯤ.ꯑꯦꯁ.ꯅ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯕꯁꯨ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕ ꯀꯣꯔꯠꯇ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯃꯛ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯁꯦꯁꯟ ꯖꯖ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯣꯔꯠꯅ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯆꯥꯔꯖꯁꯤꯠ ꯑꯁꯤ ꯉꯁꯤ ꯐꯪꯕꯒ ꯂꯣꯏꯅꯅ ꯁꯦꯁꯟ ꯀꯣꯔꯠ ꯑꯁꯤꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯀꯦꯁ ꯅꯝꯕꯔ 14/2022 ꯂꯧꯈꯠꯂꯒ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯐꯪꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯉꯁꯤ ꯂꯧꯈꯠꯈꯤꯕ ꯋꯥꯌꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯣꯛꯄ ꯉꯁꯤꯒꯤ ꯑꯣꯔꯗꯔ ꯑꯃꯅ ꯀꯦꯁ ꯔꯦꯀꯣꯔꯗ ꯑꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯕꯤꯁꯅꯨꯄꯨꯔꯅ ꯀꯃꯤꯠ ꯇꯧꯔꯛꯄꯗꯒꯤ ꯐꯪꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯀꯦꯁ ꯑꯁꯤ IPC ꯁꯦꯛꯁꯟ 302(120)(b) ꯑꯃꯁꯨꯡ 201ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄꯅꯤꯅ ꯃꯁꯤꯒꯤ ꯋꯥꯌꯦꯜ ꯁꯦꯁꯟ ꯀꯣꯔꯠ ꯑꯁꯤꯗ ꯇꯧꯒꯗꯕꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯀ꯭ꯌꯨꯖꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯑꯦꯟ. ꯁꯨꯔꯖꯤꯠ ꯃꯩꯇꯩ, ꯑꯦꯟ. ꯆꯤꯡꯈꯨ ꯃꯩꯇꯩ, ꯑꯦꯟ. ꯏꯅꯥꯎꯕꯤ ꯃꯩꯇꯩ, ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯑꯃꯁꯨꯡ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯉꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯀꯥꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖ ꯍꯤꯌꯥꯔꯤꯡ ꯃꯊꯪ ꯊꯥꯒꯤ 12ꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯂꯦ ꯍꯥꯏꯈꯤ꯫